Akasvani Imphal, Chitrabhanu Chitrabhanu na pau pazari ahanbada maru iba pau. Manipur ngarang numidaram pung taruk fawada punna COVID vaccine laktara mga lising nifu taru, chahum nifu humdoi kapkre. Kendra ke Shiksha Mantri Dharmendra Pradhan Central University nifu mga ge Vice Chancellor singa ngasi unaduna University singda ozawat pagi samasa yauna wafam kamarum khanaragani amashung terrorism yauna varki mayakta toba thaba amata Afghanistan ge lehawda ge pangthok loidabani haina varan hairi. सरकार की फैसिलिटी सिंगदा चाही तरा निपांगी मतकी मियो सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेबाक सिन बतुंग बद चथरिबना नहा ओरिविशिंग वैक्सीन असि कापथोंगना अमदी अटे मियो सिंग वैक्सीन कापदसु मतेंग पांगबिना हाइजरी कोविड की अकीब लेरिबना मियामना चेक्सिन बवाटबगी थोंग सिंग तोकबिदुना यारिबा मखै युमदगी चथोकना लेबियु तंगाई फदना चथोकलबदी फेस मास्क उपियु फुट तरुकी सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोक्तुना तरु तनाना थंबियु कोविड का मरी लेना ई पाउसिंग अमदी मतेंगी नमक नेशनल हेल्पलाइन नंबर सिंगना 0112397846 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 038524116668 अमसुंग 1800345381 नि हौजिक मपुंग ओइबा पाउ Manipur ngarang numidang wairam pung taru fawada punna COVID ke vaccine laktara mga lising nifu taru chahum nifu humdoi kapkre masing manungda laktara matoi lising marfudra chamapan humbudra marina ahanba dose ki amasung lak hum lising yankai mga chahum humpumapan na anishuba dose kapkre Raja sida hauji COVID ki active case lising ahum chahum kun leiri apunba positive case lak ama lising taramari changa subna anigi manungda miyoi lak ama lising mapan chahum marfudra nitoi naba faduna disaster kre Naba pabagi chang chara marfudra mga dasni mga ahumni hauji fawada laichet asidagi miyo lising ama chatrat marfudra laikidre ngarang sample lising ahum jama pa nifu humdai test tokibagalwena na hauji fawada test tokiba apun ba sample laktara ni toy lising tara ni pa chatruk marfko taruk shukre amarom da Imphal West Police Commando na ngarang nutil dulalendagi COVID vaccine lalon ba nupi ani yawna miyo hum fare makhoidigi 5 mm gi Covishield vaccine vial Jamaga marfu taru fangli hairi farba miyo ahum amasung polam sing adu Imphal Police Station na sinekre hairi Kaching Battalion Assam Rifles na Kaching Jilagi Wangkhaira Kulda Naronda Ainiya da Banisagi polam sing puslang na bokhona ramba tinghore Assam Rifles na gari ahum da purapa lupa lak kun matoi rongi mamal ogedaba shupari chur amazuma palangi yu miyo mari degi fare hairi farba miyo shing amasung polam sing adu palele leba custom bibak sinekre Assam Rifles ki kadam tala battalion sindena naha singi oiba career counseling ki matangda online lecture mangarang Ziribam jila da pangthokre masina naha sing da makoi ki career khamada chawna mateng pangani tabiriba pawasi Akasvani Imphal degini Kendra ke Shiksha Mantri Dharmendra Pradhan Shiksha Mantraloy makhada leba Central University nifu mangagi Vice Chancellor singa ngasi unagani hauki bathakara asita Sri Pradhan tongan ba University singi Vice Chancellor singa unaduna lakli ngasi gi mifum asina Shiksha Mantri asiga Central University singi Vice Chancellor sing asiga chumna unaba ahanbani mifum asta National Education Policy 2020 Academic Bank of Credit Multiple Entry and Exit System yauna tongan hiram kaya khanane nagani University sing asida hangduna leiribu ozagi awat pasing mention nabasu mifum sida khanagani Terrorism yauna bharki mayakta toba thab amata Afghanistan ke lehawdagi pangthok loidabani haina bharat hairi New Delhi da pangmi singa unabada mapan thoram mantralogi wangangroi arindam bakchi na hai doha da pangthoki ba mifam da Afghanistan gi ngangkhai dagi bharki mayakti hingsa gi thabuk sing chatharak pa yabagi matang da wafum kya phungdokrabani Qatar da leba bharaki rasdud Deepak Mittal ga Taliban luchingba Sir Ahmad Abbas Sanik Zaiga unaraba matungda Sri Vakchin hai luchingba anina wari sanab atuda kanabo wafung kya phongdok nakhi Afghanistan da panduna leiba bharat macha sing makhata na puraknabgi matangda hangbu wahangi pakhumda Sri Vakchin hai Kabul airport hek hangbaga makhoibu puraknaba honagani Asangi Mukhyamantri Himanta Biswa Sarma na Sonitpur amasung Vishwana jila da paket kadaba tongan ba project singi jatra honkre
Mukhyamantri Vishwanath Jilada Sagatliba Nagsagar Stadium amasung Sotia Jilada Leiba Tupia Balijuri Lambisu Sangakhi Mahangna Sonipur Jilada Leiba Goitamari Model Village sa Chatuna Khungang adugi fivum yingsingbatan natana naungna Sagaliba Guest House amasu Sangakhi Mukhyamantri Dalai Bil Jamuguri amasung Jamuguri Panpur Lambi Sanganaba Jatra Hunki Lambi SCPMG SY gi Makada Sengal Kadabani Mahana Water Supply Scheme ama Sanganan Bagi Jatras Hunki Tripura gi Mukhyamantri Biplab Kumar Dev nangarang Griha Mantri Amit Shah unaduna Brew refuses sing da Kundalai tahanabi matang da wafung kya khanakre Sri Dev na Griha Mantri gu unab aduda Tripura gi tongang ba mafam sing da Brew sing Kundalai tahanabi gi thabak thorum sing khumang saksulap gi matang da wa khanakhi mepum adu loirba tung da Sri Dev na hai Brew sing da Kundalai tahanabi matang da yanaki ba wafam thabak to onthong na ba khongtang sing lokolagani Meghalaya dangarang COVID-19 anobo case ni tanam matoi thaina ki mioi chama marfudani toina lena astigi naba fakhi raji gi haksal vivag na hai hoki ba pungkul mrida mioi tere lena astigi leki dabgoloni na hausi fawoda leki dab apun ba masing lising ama chong kun gini to shure hausi active case lising ani chani humbudra to manga lady mioi lising humbudra ni toi cha tera marina lena astigi naba faduna discharge dokre raji chu da hausi fawoda vaccine dose laktara humdo lising kuntra ni panchanga marfuga manga kakre Imphal ngasi fongba pausi singi maru iba paugi dama hausi Wahengbam Rajesh Thagasari Chitrabhanu mi chama lisingani chama marpudrama pan positive oiraga taruk na siki pung kunmari da mioi taruk laikitre mioi lising ohum chama pan marpu mari test tawbada chani marpudrama pan positive oire chahum hum phuma toi discharge tawkre school college sing amuk hangduk na bathabak lokot pa hore staff sing tika kapthuk na ba khangan kre July 12 digi khwaidigi nemba test positive rate oiki anoba case sani marpudrama pan thenaki taruk siki haba pausing asi Shanghai Express Manipuri Ireipak Poknapam Shanghai Express English amasung Imphal Prepress ki ahan headline tori Miyamna Pamba ILP system mapung fana chan hanaba honabani haiba Mukhyamantri gi wafam CM na EILP counter hangdokre ILPS pu systematic ohenaba EILP na ahanba khongthang ni haiba Mukhyamantri gi wafam CM na EILP platform launch tokre haibasna Sanalaibak Isel Express People's Chronicle amasung naharugi todang gi ahanba headline tori Pawasi Imphal Free Press Shanghai Express Manipuri Ireipak amasung Pongnaphongina anishuba headline tori Constituency mapan gi Musing Assembly gi Hill Areas Committee gi member ohengre haba paw huyelan paw gi ahan headline tori lengak na mai loisang sing hang ba hongna ba khongtang lokot pa hore haibasina Sanalaibak ki ani suba headline tori barak thong semjin ba hokibana Imphal jiri lambida potpu ba gari chatpa yadre har puthokpa ngamdre haibasina Isel Express ki ani suba headline tori Manipur gi heliport manga develop tawna lupa crore yankai humdoi earmark tawre haiba civil aviation mantri Jyotira Aditya Sindhya gi wafam narugi thokdangi ani shuba headline tawri Caesar Hospital and Research Institute COVID ki vaccine Sputnik 5 chayulam gi manungda fanglagani haibasna Shanghai Express English ki ani shuba headline tawri pawasi huyelan pawlu su phongli thangta masanabu Ministry of Sports na masak khanghanaba honagani haiba MP Laisemba Chana Jawi wafam ama pawna from the phongli Opposition Party Tarama Panna September Kundegi Kuntra Pava protest Tagadori have a pow Irepaki ahan anchor column the phongi. Upo Mukhyamantri Joy Kumarna Karmachari Singi DHA the Kuntra Kunmatoi Pitoklagani Karmachari Singi strike Loshilabaya have a pawma Imphal Free Press ki anchor column the phongi. Kaksing Yauna Tawal District Darka Labor Hargi Sangdagi Henkana Beg listing Humpumanga Chama Pikri Haba Agreementary or Lukogi Wafum Naharugi Togdangi anchor column the phongi. Chitrabhanu Thagacheri Rajesh Loshilakpada COVID-19 digi ngakthongnaba face mask upa foot taruk lamna na leiba khutsa amadi mai mi tarutana na thamba haiba achamba thong ahum singang na chapinaba amuka hana nisingjari aroibada maroiba paw amuk hana Manipur ngarang numida waram pung taru fawada punna COVID ki vaccine laktara manga lising ni futaru chahum ni fu humdoi kapre Kendra ki Sikshya Mantri Dharmendra Pradhana Central University ni fu manga gi Vice Chancellor singa ngasi unaduna University singda ozawat pagi samasa yauna wafum kaya marum khanaragani amashung Terrorism yauna varki merka toba thabak amata Afghanistan ge leihawdagi pangtholoi dabani haina Bharat na hairi Paul Rizare